Arambai News Guwahati da Maithelongi Pau Tabiriba Singbu Ihan Handumangtada Chingangbam Susitra Nina Kurumjari. Zingasigi Samlapa River Pau Sing Lobirase. Ngasi Manipuri Guest House Konjeng Kaida Athobaning Sing Loop Lakipur, Mitei Pukai Loop Lakipur Amadi, Manipuri Saite Parisat Lakipur District Committee na Puna Saite Academy Awardee Oinam Nilakanthana Laikitabagi Awaba Fongdokre. Pukai Loop ki President Yumna Mani Namipam Poiduna Pangthokiba Awaba Fongdopagi Mipam Asida, Athobaning Sing Loop ki President RK Sanahal Amadi Advisor Kangabam Santi Kumarna Daista Famki. Parisat Lakipur ki President Yumnam Nadia Chana Laikhitraba Saknaraba Ozasigi Maramda Wahawdok Piki. Sagapam Robindro, Kesam Champalal, Sobam Jayanti, Thokchom Nalini Kumar Amadi, Dais ki Miyoi Singna, Academy Awardee Oinam Nilakanthana, Manipuri Saite da Tamlamba, Kudol Singi Matangda, Singtharadana, Nahonana Ningsingki. Aiba gi imung manungi awabadasu saruk yazari haina General Secretary Y Nadia Chan Singna Thadorokpa Chirol Amana Makatana Phongdorakli. Late Haurongbam Calendra Memorial Open League Cum Knockout 5-Man Soccer Futsal Tournament Inglisingani Kunithoi Assam Soccer Futsal Association na Sinduna Lakliba March 12 dagina 15 fauba Futsal Ground Tolen Kunda Pangthoklagani. Haurongbam Brothers na sponsor tauba tournament asigi entry fee na lupalising amaga chaungani. First prize na lupalising kun amadi trophy aduga second prize na lupalising tara amadi trophy pigani hairi. Manipur ki ahanba tangkakta Mikhal Pangthokiba Chochampur District ki Thanlon Henglep Amadi Saitu Kendra gi manungchana laiba polling station mapanda Mikhal hallagane. Mikhal hangadoriba polling station sing adudi Thanlon Kendra da Songsong Mission School, Maite ME School Amadi Tinsong ME School ne. Henglep Kendra gina Mazarut Kuki Koirentak Molsang Amadi Lainomni. Aduga Saitu Kendra gi oina Taikot Amadi Mokong polling center sing ne. Kundrakpam Kendra gi manung channa awang ngarangbamda Mikhal gamri leinana ngarang numidang sakhangdaba singna nongmai kaplambadagi khunja sing mipainare lanjinabagi phibamda lei hairi mari leinaba singna mateng pangbiu haina khunja singna wakhalakle ahanba tangki Mikhal da Sarokthel gi khunja singna Sarokthel polling station gi EVM machine thugai kibadagi vote amuk hallaba yai haina kanna panari ngai cherak asida thokdok asi thorakibani hairi. Manipur ki lalhonglup singa India lenga ka wari sanabada mediator oina thodang loge haina Manipur ki CMN Birena ngasi phongdokre. Nungba Kendra gi manung channa Khopum village ki Thanglon ground da pangthokiba BJP mire Dipu Gangmai gi vote ki campaign da CMN Birena mamangi ahanba tangka ki Mikhal pangthokiba seat 39 gi manung da BJP na seat 30 phangani haina su claim tawkhi. March manga da pangthokadariba Tamenglong district ki Mikhal gi duty lakpa Mizoram State Armed Force ki anisuba IRB gi personnel sing tongba Tata DI truck ama ngarang ahing nongyai matung Tamenglong College campus ta college ki wall da yeshin badagi accident thokre. Thodo asida personnel ama laikhidre tarama thoina sokhi. Laikhidraba personnel asi Mizoram gi Jamphai district tagini. Asokpa sing ahanbada Tamenglong district hospital da laikanaraba matung phibam hena thina sokpa personnel sing di Imphal da puraktuna Rims hospital da laikanari. Personnel sing asi Tamenglong college asigi gate mayada hanadagi hauna Mikhal gi duty gi damak lairakpani su haire. Manipur da election gi model code of conduct thugairaduna bazar set sidokre. Khungang tarani thoigi bazar oriba khongjom kaithel haukiba January 13 ta ikhang khang haudana election gi code of conduct thugaiduna kaithel gi sangsing asi sidokhi. Thigaluba matamda marilina singi ayaba amadi worker order yaudana amadi election code of conduct thoidana sidokpa oiramki. Masigisu mathakta khongjom bazar dagi sapam tekcham taba khwaidigi mi chinba sapam IVR su work order mata yaudana haukiba January 9 da Mikhal mayagi tatpat tawraduna mathong maram khangdana thugaiki. Bazar amadi lambi thugaiki basi masana masabu social worker ni haizaba miyoi amana miyamgi yaiphanaba tawbagi thugaibani hairna wakalakle. Matang asida panbayabade lengaki oina lan thumbu lengaki ayaba amata yaudana lanai miyoi amana sidoktuna manghanba yabra haibasini. Asuk maroiba lambi asibu semningi haiduna hekta uphulawalaga thugaiduna thambagi maram karigino masibu election mayagi tatla haina wahang kaya hanglakli.
amadi lupa lakh kayagi khujing oigedaba micham miyamgi lanthum oiriba sidokhraba mapot machai singadu kadaida thamkhrabage hainasu wahang lakli marilina miyoi singna micham miyamgi ihau laktringaida athuba matamda puthokpiyo haina khongjom circle maira paibi gi publicity secretary sapam bimola devi na thadorokpa chirol amana phongdorakle ngasi kakching kendra gi mafam sinba thungna CPI gi mirep wai roma devi gi aroiba mikhal gi campaign pangthokre palel sora amadi kakching gi lekai singi miyamna lambi sorokta thoktuna roma bu okay handaki mikhal asida miyamna thagat pirabade suri nomliba miyamgi hak soidana pangangani haina CPI gi mirep romana thajap piki lambi thongi awat palariba sisu menkhatkani manaba khunai gi makhada mipum kudimak manaba thakta thamgani hainasu mahakna phongdokhi ngasigi mikhal gi campaign asida CPI gi luchingba Dr M Nara Comrade L Satin Kumar CPI M gi Comrade KSH Santa All Manipur Nupi Marup ki luchingba sing Comrade TH Sakhi Comrade S Sorojini Comrade L Sumati balana chingba yauki Wai Romabu kahalabade kakching da lariba airport oiramba lam asibusu kananaba thabakta sinagani haina airport ama oina semgatnaba amadi army kya lariba si loktholaga kakching miyamgi kananaba thabakta sinagani haina Comrade Satin Kumarna haiki haina MSC CPI gi Assistant Secretary M Joy Kumar Luwangna ngasi thadorokpa chirol amana phongdorakle Azadi ka Amrit Mahotsav Thorom gi manung channa Ministry of Culture gi makhada pangthokadaba handakta laikhidraba sakna araba saisakpi Lata Mangeshkar gi mafamda kachaba Shraddhanjali gi thoramda Manipur dagi su saisakpi Rani Sharma khalakre hariba awawa phongdokpi thoramasi Stern Journal Cultural Center na sinduna lagliba March 6 ta Kolkata gi Salt Lake Purvasi Auditorium da pangthokadoribane Ukraine da missile kapsilakpadagi laikhidraba Karnataka gi medical mahairoi Navin gi apokpana maki machanupa gi hakchang pubiraknaba India lengakta haijarakre nakalamaromda India da lariba Russian ambassador na Ukraine da Navin laikhidabagi matang asida thihumba chathagani su hairakhi Russian ambassador asina lan na chahalaba mafam singda lanjena duna lairiba Indian singidamak safe corridor ama semduna Indian sing puthoroknabagi thaurang singani hainasu thajaba pirakhi Prime Minister Narendra Modi na kungshilakliba amadi sathirakliba Russia Ukraine gi lalong asida mityeng thamlaga Indian sing khudakta Ukraine thadoknaba haikre Ukraine dagi chentorakliba Indian sing Romania amadi Hungary dagi puraknabagi damak aircraft ani UP gi Hindon airport dagi paikre lagliba numid humni asigi manungda Indian Air Force gi aircraft kuntaruk paisenduna Ukraine ga tainaba ngamkhai lebak sing dagi Indian sing mathang puthorakadori Poland amadi Slovakia da lairiba airport sing evacuation gi operation asida Indiana siznagadori nakalamaromda Lviv amadi Tornopil da panduna lariba Indian sing khudakta Bodungis tamna chatkhinaba amadi khudakta border check post lanthoknaba Indian Embassy advisory amasu khudakta thadorakre maroina hauzik lan yamna makkaliba kharkiptagi Indian sing puthorakpasini ahanba pandam oiriba se aduga konung sahar keptadi Indian amata leihodresu hairi Indian sing border lanthokpasi yamna khudong thiningai ne adubu Ukraine dagi thoraktaba yadaba maramna ngamkhai lanthoktaba yade haibasini Langi pibam lusilakbaga loinana akaknaba matamda Indian aircraft sing akhanaba yumlonnaba leibaki akhanaba border airport singda ngaiduna leibani C-17 Globe Masters naduna Indian singbu athubida kanduna puthoroknaba Indiana angamba thakta hotnari emergency oina kharkipta lariba Indian mahairoi singda anisuba advisory su pikre karigumba gari amadi bus phangdaduna railway station da laiba thoklabadi kilometer 13 khaktamak lapa pesochin kilometer 12 khatamak lapa babai amadi kilometer 13 lapa bezliu dipka da khongna oirabasu chatnanaba hairi Haribasi Ukrainian matamgi matam matungina pung lisingamaga chanipan gi manungda hariba mafam sing asida thungdaba yadrabani haibasini asumna hariba mafam sing asidagi akaknaba matamda Indian sing airport tamna puthoraknabagi sem saduna leiribani Amaromda nungaitaba pawa magana anisuba Indian oina ngasi Indian mahairoi amasu Ukraine da laikhidre adubo handak laikhidaba Punjab ki mahairoi asidi
पंजाबतगी महैरोय असिदि मिसाइल नत्रगा बॉम्ब न पांदुना लैखिदबा नत्ते स्ट्रोक तौदुना लैखिदबने चंदन जिंदाल कौबा विनित्सिया नेशनल पायरोगोफ मेमोरियल मेडिकल यूनिवर्सिटी विनित्सिया यूक्रेन दा मेडिकल तंबने चही कुनिथोई सुरबा महैरोय असि स्ट्रोक तौबदगी इमरजेंसी हॉस्पिटल विनित्सिया दा एडमिट तौखि अदुबु महाक अयुक अंगनबदा लैखिद्रे महाकी मपानसु मचासिगी हक्चांग पुबिरकनबा इंडिया लैंगाकता हाइजरक्ले चैरगसिदा ngasi रशिया की फॉरेन मिनिस्टर एस लावरोवना करिगुंबा मालेम लंजाव अहुम सुबा थोकपा तारबदी मसिदा न्यूक्लियर खुलाई सिजनरगनी अमदी मसि तसेंगना मांग तकनिंगाइनी सु हाइरक्ले करिगुंबा यूक्रेन न्यूक्लियर खुलाई फंगकिबा थोकलबदी मदु रशिया की ओइना खुदोंग थिनिंगाइनी सु हाइरे फिबम असिदनी पुतिन लेबागसिगी न्यूक्लियर फोर्स हाई अलर्ट लैननबा हाइख्रबा मतुंग रशियाना बारेंटस सीदा न्यूक्लियर सबमेरिन ड्रिल तौरिबा से हौजिक अथेंगबदा फंगबा पाव अमगी मतुंगिना रशियाना यूक्रेन की इरपिन रीजन दा एयरक्राफ्ट स्ट्राइक तौखिबगी पावसु लाखले रशियाना यूक्रेन दा लंदाबगी ngasi तरेनी चनबा नुमिदा सिदा प्रेसिडेंट पुतिन की लान की कॉन्वॉय कोनुंग शहर केप की मनाक यौशलखरे तसेंगनमा केप की अरोइबा नुमित अदु नक्सलकपगुम उरखले रशियाना खस्किर कंट्रोल तौरे हाइना क्लेम तौरखिबदा नतना यूक्रेन की अनिसुबा शहर खर्किपसु रशिया की रॉकेट मिसाइल अमदी सेलना निक्तुना खांगले खर्किप पाइसननबा रशियाना तमथीरबा लांजंग कया लेप्तना चंगसिलखले खर्किप की मिलिटरी एकेडमी अमदी पुलिस बिल्डिंग दा लंदाखी हारिबासी रीजनल पुलिस हेडक्वार्टर दने मालेमना प्रेशर पीरी मतिक पुतिन की अकी अखंग लैरक्तबगुम हेंगलकपगुम उबा फंगलखले कोनुंग शहर केप की चदाइदा पोखाइबा अमसुंग मई होबगी थोंग कयासु लेप्तना चथरी यूक्रेन की टेलीकम्युनिकेशन थदनबगी पांदमदा केप की टीवी टावर्सु थुगाइख्रे यूक्रेन की खाथंग सरुक लैबा शहर खेरसोंदी रशियाना लौसिनखिबगा लोइनना रेलवे स्टेशन रशिया की मखुत चनख्रे यूक्रेन की कृष्ण सागर रशियन नेवी की ऑपरेशन अदुगा बारेंट सागर रशिया की न्यूक्लियर सबमेरिन की ड्रिल कन्ना चथरी केप यौशलकपगी मेन रोड सिंगदा रशियन टैंक अमदी कन्वॉय सिंगी ममांगदा यूक्रेन की मिचम मियाम चटप यारोय चंगलकप यारोय हाना थतननबा होनखिबसिंग तसेंगना यूक्रेनियन सिंगी मरिबाक नुंगसिबगी मथुंगना मरिंगजेल उत्पा ngamlabsu mamaidadi टैंक की ममांगदा खुलाई पाइदबा मिचम मियामना कयाम कुइना खांगबदी ngamgani अदुगी सुमथकता यूक्रेन की मिचम मियाम की मिकप मिरावखोल अमदी वाकद रशियन आर्मीना कदाइदगी ताबिगनी असुमना रशियाना नौना लौसिनखिबा शहर कया मिचम मियामना अथिंगबा पीननबा होटनरंबा अदु माइपाकपा ngamkhidre पुनमक्सिगी मरक्ता रशियन प्रेसिडेंट व्लादिमीर पुतिन की यूनाइटेड रशिया पार्टी की मेंबर अमसुंग रशिया की इंडियन ओरिजिन बिहार की पोखिबा लेजिस्लेचर डॉक्टर अभय कुमार सिंह ना पुतिन ना यूक्रेन दा लांदारिबा असिबु मपुंग फाना सौगलकपगा लोइना अचुंबा खोंगजंगनी हाइरक्ले युमलोनबा लैबाक यूक्रेन दा लांदाद्रिंगै ममांग वारी साननबगी खुदोंग चाबा कयारक हन्ना पीखी वारी सानबा यादबदगी लान की वारेप असि लौखिबनी सु हाइरक्ले करिगुंबा चाइना युमलोनब बांग्लादेश ता मिलिटरी बेस सारक्लबदी मदुदा इंडिया की रिएक्शन करी ओइगदगे नेटो असी रशिया की मायोक्ता सेमखिबनी अमदी सोवियत यूनियन ना मचेत ताख्रबा मतुंगदसु नेटो दी काइखिदे अमसुंग तपना तपना रशिया की मनाक्ता नक्सिलखी करिगुंबा यूक्रेन ना नेटो दा चंखिबा थोकलबदी नेटो फोर्स रशिया की मनाक्ता नक्सिलकनी अखोगी प्रेसिडेंट अमदी पार्लियामेंट की अतै लंबी लेतबदगी लंदाबगी वारेप असि लौखिबनी हाइना इंडियन ओरिजिन लेजिस्लेचर असिना मखाताना फोंदोरखी रशिया की प्रेसिडेंट ना यूक्रेन की मथक्ता न्यूक्लियर वार तौनबगी थौरंग कया तौरी हाइबगी रिपोर्ट अदुबुसु अरानबनी हाइना माकना हाइरखी न्यूक्लियर लान की दमक वानिंगाई लेते पुतिन हाइकिबदु करिगुंबा अतोपा लेबाक अमना रशिया दा लंदारक पथोकलबदी मदुगी पाउखुम पीननबा न्यूक्लियर एक्सरसाइज तौबनी हाइबसिनी पनबयाई बिहार की पटना दा पोखिबा डॉक्टर अभय कुमार सिंह ना इंग्लिसिंगमगा चमापन मरफुतरामाथोइदा मेडिसिन तमनबगी दमक रशिया दा चटकी इंडिया दा प्रैक्टिस तौननबगी दमक अमुक हलकलमखी अदुबु रशिया दा अमुक हंदुना फार्मास्यूटिकल बिजनेस तौखिबने महाकना पुतिन की पार्टी दा इंग्लिसिंगनी तरा मंगादा चंकी अमदी इंग्लिसिंगनी तरा निपांदा रशिया की नोंचुप थंगबदा लैबा शहर कुर्स्टगी प्रोविंशियल इलेक्शन दा माई पाकलखी महाक प्रेसिडेंट पुतिन बु मखौ पोंगना सौगतपा अमदी यूक्रेन दा पुतिन लंदारिबा सिबु सौगतपा मिसकमने
अदुबु रशियागी मथक्ता मालेमगी लेबाक कयाना अथिंगबा कया नोमगी थंबा हेंगलक्ले US President Joe Biden na Russia gi oina US airspace thingjinkre adubu Ukraine di airspace thingjinbagi wafam yakhide America gi carmaker Ford na Russia the company asigi operation su thingjinkre Belarus ki president na maki lanmi sing landa yaude haizarabasu Ukraine di Belarus ki lanmi sing Russia bu sogotladuna Ukraine da landarakli hainasu claim torakli Hauzik Pavada Poland da Ukraine dagi refugee lakh mariga lising yankai hena changlakre FIFA amadi UEFA na Russia amasung Belarus tanthorakrabagi matung IOC na su lebak ani asi yauhalaroi hairakli Russia amasung Belarus ki tennis sanaroi sing neutral gi makhada sanahangani lebak ani asi gi ming natraga piral gi makhada sanaba yaroi hairakli World Athletic Council na su Russia amadi Belarus ki sanaroi sing competition namakta ban tawkre International Shooting Sport Federation na su lebak ani asigi sanaroi sing ban tawrakre Nakalamaromda Beijing Paralympic ta lebak asigi sanaroi sing yauhangani natraga yauhaloi haibagi matangda ngasi Olympic na warip amasu lauragani Aroibada ngasigi tentakpa maroiba pau khara Haukiba pung kunmari asida India da ki anouba positive case lising taret ka chonga yankai mari pangki chaniga kulhumdoina COVID na maramoiduna laikide Assam gi mahiroi kaya hujiksu Ukraine gi awang nongpok thangba sarokta lanjena duna leiri mafam asidagi Ukraine gi border yobgi lambi asi kilometer lising amaga chanipan mukni phibam asida Ukraine gi ngamkha yongrabagi sakti amadi khudong chaba makoida leite hairi mahiroi singa sina makhutlona duna makoibu kallaga putokpinaba kaplarduna social media da haizarakhi panba yai hujiksu Ukraine da asmis chamaga nifu hena lanjena duna leiribane Manipuri su medical tamniba mahiroi kaya yauna Ukraine gi lanjinaba asida yauribane Majuli gi ferry service ta ngasi su amuk pakhang machama ferry dagi Brahmaputra da chongthakre Ofola nimati ferry ghat ta jahaz tagi chongthakiba Jorhat gi pakhang macha si hauzik su thiba pangdri amadi ngasi Russian territory gi kuthang da Indian macha sing emergency evacuation tobinaba India na Russia da haijakre Ambassador asina Kharkiv amasung Eastern Ukraine gi area sing da panduna lariba Indian sing puthoraknabagi pau phaunari hairakkibatanatana UN da India na loriba khal manabagi phireb sigidamakta su Russia na India gi mafamda thagatpa phongdorakre Ngasigi na di Arambai News Guwahati da Maithalon gi pau sandokchaba matang installation jabaga loinana tabiriba singbo amkaso hana khurumjari